Echaona Mang Takhallaba Miyamgi Lan Thumgi compensation Pibiyu haina MPP gi maikaidagi taksilakli. Handak Manipurda Echaona nangmadagi Mang Takhallaba Miyamgi Lan Thumgi compensation laingak asina pibiduna athubada tang taba punsi ama hanjinhannaba hotnahanbiyu haina Manipur People's Party MPP gi cherol amana laingakta appeal torkli. Cherol asina hai haukiba numit kharani asida cyclone Remal na maram oiduna Manipurda ising ichaw mayok naduna Manipur gi mafam ayambada ichaw gi awaba mayok nariba amadi misi mina yauna awaba kaya thengnariba asida party asina thamoi sokna nungaitaba fongdokpaga loinana Manipur gi miyam gi awaba dasu saruk yazari. Ichaw asina maram oiraga awa ana nanglaba miyamda Manipur lengak amadi central lengakna athubada chana thaknaba amadi tangai fadana changba pochai ana layengi hidak marang kaina fanghanbiyu. Loinana ichawgi khudongchaba lauraga kaithelda tangai fadana changba pochaigi mamal henggathandanaba akan mamit yeng changbiyu. Miyamgi mangkraba punsi amadi Lan Thumgi matik chaba compensation pibiduna athubada tang taba punsi ama hanjinhannaba hotnahanbiyu. Maru oina laingakna mangjawnona ichaw kayadagi ngakthoknaba tung koina chathagadaba plan kaya paikhatuna nong khitang tabada ichaw mayok nariba asi koknanaba hotnafam thoi hairi.